ngasi nungdaram phong ki patuan tuan ba se phong singdigi maroi ba pausing khonggacharaga mayam da share tawjigi anbada CL gi mateng pangkhre hauki pa sahi gi November 10 da thoki pa lebak thiba thawdo amada khut nama kakraba khurai kangla sangom sangda leiba haurungbam tombada coordinating body khurai na CL gi mateng pangkhre tengbang khibagi thoram aduda body asigi spokesperson bon khurai na anauba sei inglising ani gi kunga mathoina lakpa sida masa mau phana na da yektana leinaba tombada CL gi mateng asi pangmani loinana ma ki makhut na mahapgi matang dasu body asina angamba mateng pangani haina su magna thajaba piki haina pausna makhatari makasa tharakpoina to paw manamu union gi maikedi gi passenger bara hengalu haibelaite transport union nongleikang transport union gi head office mong sangai makha lekai da mifam ama pangthokre mifam aduda nongleikang transport union gi president M Deneshor mangana phongdorakhibada ahanba maktada anauba sahina lakpada union asigi makhada service tawbiriba gari sing amadi praja punamapu ye pojul bijari amadi ngasigi mifamna kupna khana nainaduna laukhiba warep ki matung ina malem sin thungna sanduraliba tamthiraba laina covid-19 dagi ngakthoknaba khwaidagi maruiba thaurang sing yumdagi mapan thoktaba mask upa social distance ngakpana singbasing haibasini aikhogi gari thawbiriba singna siba dana thawai kupakta haptuna yumdagi mapan thoklaga miyamgi sathok sasinda mating pangli sarkargi maikidigi su punamakpu soida ngamdanaba kana honari punamakpu thagataba ngamjade adubu handak media khabar se phong singda bara kai hena wangna lawba amadi SOP ngaktabagi inarakpa haijarakpa kya thengnajare masi laibak thibani aikhogi union gi maikidigi di bara hennaba haikhiba leijade sarkarna lepa bara kilometer amada paisa maudra lupa 0.90 haibadu thaw amadi part ki mamal hengalakpana matamga sanadre haiduna kharmakai hengacharabasu 5/10 gi lamda lupa kuntra nipu launar I hairibasi makhatana sangthana niyam sathadanaba union na appeal tawjari iramdam sita leiriba transport society association singi parking amadi route permit sarkarna piduna basa gi gari thapam amadi senpham panthungpham lei haibisi traffic policing na hena khanglibani adubo khangsinadaba manba mongda gari sing sangungnana khamhalibasi SOP gi wanthok lehendre transport department transport society association singnasu gari wala singna ka hena bara lauribasi kupna yengsinbiyu masa gi parking da thanbiyu masa gi route gi hendokna selhanbigano haujik miyam kham thengna wanare SOP thawoidaba ngaktaba haibasi punamak mangminnanaba lambi yatpani aduna traffic police ki higher officer singna field duty tariba personnel singda akan mapokta pihaninge traffic police singna una khangna laithok pigano haibna singmo wafam sing myam sin thungna khanganba haina warepnare loinana aikhogi union sigi makhara gari senbi ribisingna haujik mayongnari bu covid-19 gi yengbiduna kham thengna wanaraba matamsida ngamjaba khakta punamaki mateng pangminasi haina su ngasigi union gi miyamna mot amata oina warepna kre haina su paw sina makhatana phongdorakli marak thana paw amana am adami party NDA ga alliance tawrambadu makhatana tawraroi sabir am adami party mobilization committee gi member sabir ahamadna haikre party asi center gi pokta matung ina NDA ga alliance tawrambadu makhatana tawraroi atop state singa party asina naitom satpagum manipur gi su naitom salagane wafam asinga sinungtul press kapta pawmi sing unabada sabir ahamana phungdokhibane mahakna makha taraduna am adami party gi national observer rajesh sharma khangalakpagi matungina mars phawbagi district level CM golonena enrollment tawba loibaga inglising ani ga kungani thoigi election na saruk yana bo honagani party asigi members sing maranai oina BJP natragana congress ka satminabada akaiba leiti adubo party gi oina di party amataga satminararoi sarkarna sakot thaurangi thabak thauram sing paikhatpa matamda ayet papiroi hainasu sabir ahamana phungdokhi haina pawsna makhatari makasa tharakpoina to papaw manamo DM university gi oza lawda university gi oidringai digi leiraklaba oza sing hana absorb tawbiyu forum dana manjuri university gi oza lawda university oidringai digi leiraklaba oza sing hana absorb tawbiyu oza sing absorb tawdringai da anabu oza lawbu yaroi haina demand tawduna ngasi DM college of joint teacher forum na college asigi commerce ki
campus ta wakat mi pham duna protest tawkhre protest atuda saruk yakhiba teacher forum gi general secretary Dr. Jayanti Ningombamna phongdokhibada dana manjur university gi staff laitringai digi college asigi oja singna M.Com takpagi oiro syllabus semagi oiro university gi thabak tawduna lakpadana tan afaba satra pabo puthokduna convocation fawba tawgadore oja sing hana absorption tawdringai da anabu oja sing lawno pa tharang tawribasi yaningde hanagi oja sing clean and clear absorb tawraba matung anabu oja lawbiyo khongjang asi December 8 dagi sathaduna lakhibani college asigi online class tawba yauna khana nainaba punamak leble oja sing gi demand asi tabidrabadi oja sing na democratic oiba khongjang kya sangsinanaba sem saba loire hainusu DM College of Joint Teacher Forum na phongdorakle makhasa tharakpoina topa paw manamu diet ki wathok loisindrabadi matam kaktana boycott tawragani District Institute of Education and Training diet Impal is kaikol gi award pa ojasing hapidaba regular principal hapidaba amadi center asida lairiba sayenaba kya asigi matangda solution puraknaba center asigi mairoi singa minister ga athubada wari sanaduna yanaba puraktrabadi center asigi second year tamliba mahiroi singna matam kaktana boycott tawbigi khongjang jangsilagani hairi ngasi center asida second year tamliba mahiroi singna hiramasiga mari lainana Manipur Press Cup pawgi mifam ama pangthokre maduda mahiroi singi representative oiriba RK Ichanthoibi na haikibada diet center asida subject kya gi ojagi pham hangduna lairi masina mahiroi singda khodongsa daba kya mayoknari amaromda amuk center asigi principal in charge oina lairiba Sasinandagi mahutta anauba principal in charge oina hablakpa asina mahiroi singa hanagi principal in charge ga development gi tangkak kya laklambadu maning halhalle haikhen su pausina makhatana phongdoragli loisilakpoina mya amuhana maroiba paung tang share tawjaramge juko tampakta hangliba camp ta nomai kapsilamle juko beligi sayena lairibasi survey of India na laikhai tabiyu mau youth organization gi president Kazi Mauna Phongdorakpada ngarang Nagaland dagini haiba MLA amana luchingduna mafamsi yengba lakhi matung tabu oina Manipur gi camp na singba sariba sing makhoi gi lamni lakthu haibata natana tu rifle na singba kapsilamba laikhi thawong asi yamna nongaitaba thawong ni haina paudam nakhi ngasi gi khongchat aduda MDA gi co-convener ke Khagendra BSP gi state president Kabita Sivasena gi women Wingi Secretary Manorama BJP gi Zila Snana Singba Kayasu Sharuya Ki Hena Pausina Sumakatana Fongdorog the Dugumam Hosiko in the Pausi Matanga Selo Shinjarage, the Goran Liba Makai, Mam, no E Pausing Mohan after Pizaraki, Mam, the Fonga Mineration. Thank you.